Manipuri Wari Pambi Senena Tabiriba Mayam Punamapu Amuhana Taramna Oksari Ngasi Amuk Mayamda Mamangalan Toksakraba Ben Hur Hariba Novel Sigi Ahum Suvatangka Kadu Kudol Tamjari Masiyamuk Taminarasi Lal Amadi Mi Kanba Roman gi jahas aduda ising daku sing aduna changsilakpada akiba poknarami Juda gi akiba amadi Aries ki punsini karigumba angamba sinasi krabadi mahaki imung manungbu phangnaba honaba haiba Juda gi manglan adusu mahak kaloinana mangkragani jahas aduna sathina niglakpa aduda ka adudagi Juda chenthoroklami loinana thak pareng aduda songkhatuna phambakta kakhalaklammi jahas ado saruk khara maina sakle ising daku sing ado jahas aduda songsilakle loinana roman sing aduga thanga yanaba haurakle phambak ado fariba thauri ado khanghaudana nanthoroklami ugi mapak sing ado mathaktagi taraklammi Juda tunglomda isingda handuna songtharami Isingdagi phawalakpa matamda jahas adudagi nantharakuna taba ubak amada paiduna tawrami isingi dakugi jahas sing aduna mahakpu koisilami adum oinamak mahaki miyeng adudi manak adwaida isingda tasinduna iraknariba miyoi aduda thamlami kogup uppa miyoi adugi makok ado ithak aduda amuk tawkhalaklamlaga amuk luptharami pambai leitana makul ado hairami Iraknariba misagado ubak aduda singsinanaba Ben Hurna honarami mahak Quintus Arias oirami mamaithangda lal loire adubu jahas sing aduna handokhiba matam adudi numidang oire Roman sing aduna natraga isingi daku sing aduna mai pakhibara haiba Ben Hurna karigumba amata khanglamde adubu masimadi khanglammi madudi Thuna tengbang phangdrabadi Arias ti soidana siragani aduna Ben Hurna isorda khoramjarami nongale Judagi mamita asiba amadi akai atoigi saktam pikthana ure aduga haujiksu Arias ki masada hingli haibagi kudam uri angamba adugi masayamna sole adubu mamaithangda wa khara ngangnanabu honarai nahak na sabu kudong thiba mayokna duna nahak na aibu kanbire mahak na hairaklammi masigidamakta aina nangbu thagatli sakti leiraba roman khaktana tawba ngamba thabak ama aina nangidamakta tawbiramge aduga nangnasu aigidamakta thabak amadi tawbiyu mado tawbada isorna yadaba natrabadi aina soidana tawgani Ben Hurna hairami Aina nahaki apokpa ningthina khangi amasung ikai khumnei Ben Hurna nungsasor thabet holami mamangda wari saba matamda Ariasna wafam ase khak pankhide khudop ama siba haibase romdadi laibak macha taba mioi amagi sanabini Ariasna makha taraklami aigi khudop ase nahakna siba pami karigumba aina sirabade nangonda kanagani Aihak imung manung kanasu laitaba ina khunba misak amani aigi thabak panariba mioi aduda khudop ase ullu aduga mase nahakna kamdauna phanglakpage haibadu liyu nahaki apamba khuding mangonda hayu mahakna yadaba tawroi numina asum tholakpaga Quintus Arias ki khutta siriba khudop ado langba hengalaklami angamba aduna masibu lauthoklaga Ben Hurgi makutta sizinbirami karigumba aihakna hinglabadi angamba aduna makha tarai aduga nahaki imung manung phangnaba honabada mateng pangani aduga hujikti nahak aigidamakta soidana tawgani haiduna wasau angamba Arias aina wasaktringaida adomgi apambado aingonda haibiyu aingonda akiba lai adubu ngaibikho awanglomdagi jahasama lakpa aina ure aikhoibu kanbiragani haibagi asado tungoinaraga Ariasna thuna hairami karigumba jahas asina
ising dakusingi oiramlabadi nahakna aibu wak asidagi intharaga irakna hangadabani. Ising dakusing asina phaba ihak pamde. Mahaki jahaz ka loinana lupkhiduna sikhiba Roman commander amagi ikai khumnabado ihak phangba pami. Nahakna ingonda wasaga se piba ngamgadra. Ihak ngamloi Ben-Hur na paukhum piraklami. Ihak jahaz na minai hiroi ama oijarabasu ihak jiu amani. Asigumba thabak ase tauba Israel gi aina ayaba pide. Nahaki khudop ase lausillo aduga nahaki wasak adusu handoklo. Arias na yadrabada khudopado Ben-Hur na samudrada langthakre. Nahakna apangba thabak ama taure. Arias na hairami. Haujikti aikhoi animak mangjari. Madusu oiba yai Ben-Hur na khumlaklami. Adubu nahaki thaujal adudi aihakna hingliba phawba kauthokloi. Aihakna sahi ahum minai oirakpa se nahak amasung Nazaret ki nupa masa adu natana aihaki mateng pangbi khide. Ben-Hur gi miyeng ado Arias tagi thaidoroklaga sangsilakliba jahaz aduda amuk yenglami. Jahaz asigi nakanda hi ama thadaraklaga hingauribasing hapkatpa haukhre. Mahakna angambaduda hairami. Adudi mase Roman singi jahaz ni Arias na hairami. Ising daku singna makhoi gi yeknaba kande. Yuda aikoi asoi angam lairaroi. Nahaki isor da thagatpa phongdou aiso aigi isor da thagatsage. Ningthaurel gi aina tawkhiba asigi damakta mana oina aibu dumbir Rom gi asauba phamnaiba piragani. Aina nangbu Rom da puduna satkani aduga isa oina yokani. Haujikti jahaz adubu kauro. Ben-Hur na jahaz adubu tanaba laurami aduga makhutsu hairami. Loinana mikub kharagi manungda hiroi singna ubak adugi manak yoroklami. Akanba pambom singna angamba adubu singkhatlami aduga minai hiroi adubu susoida ngamdanaba thamlami. Jahaz aduda yauramba Roman officer sing aduna Arias po harau tayamno oklami. Ising daku singi jahaz kulrom su fare hainasu tamlami. Makhoigi pawado Arias harau na tarami aduga Yuda da makhut thiladuna hairami. Nungsiraba marup sing naha ase haujikti aigi sanupa amasung aigi phangpham thokpa khuding phanggadaba misak ado oirabani. Aduna ngasidagidi mahak Arias ki masanupani haina khangnaragani. Mahakna aigi punsi kanbirakpagi lamanto labani. Lalonba Simonites sahi mapal haukhre. Haujikti Ben-Hur nupa ama haibado chapchana oire. Quintus Arias haiba phamnaiba amagi masa oina mahak mahi masing ningthina tamle. Afaba sanaroi ama oina ningthina ikai khumnaba phangle. Loinana lalgi mahisu ningthina tamle. Adumna makti oirabada mahaki thamoidadi mahaki lining thajari amasung mahaki mama amadi machal nupi thinaba mang adudi lengdana leiri. Makhoigi damakta mahakna kadaida wariba mahaki awaba sibu hengathaladuna mahaki apokpa mapa amagumna nungsina yokpirakhiba Quintus Arias su laikhidre. Adubu Quintus na laikhidaba aduna Ben-Hurbu mahakna khangningliba lalgi mahi ado tamba amasung chatpa ngamba yauna inakhunba naha ama oire. Asiguma khongchat amada Antiochta chatpada mahaki imung manunggi likhun ihan hanba oina Ben-Hur na phangki. Thaudok ase jahaz adugi mapuga Sanballat kauba ahal oiraba ikai khumnaningai oiraba jiu passenger amaga wari sanabadagi khangbani. Mahaki maming Simonites kawi. Sanballat na sandokna hairai mahak Antiochta yamna inakhunba misak amani. Mahaki jahaz amadi lalolitik yamna yami. Simonites haibase Ben-Hur na harna takraba maming amani. Adubu kadaidano mahak kamdauna asuk yamna inakhulibano mahakna hangki. Mase yamna sangkraba wari amani Sanballat na hai. Tauni matam amada Jerusalem da lalol itik tauba pot yonthok yonsin tauba Hur kauba ningthau macha ama lairami.
एंटियोक लैबा हुरगी ललोल इतिकी थबक असे महाकी इमुंग मनुंगी थाजरबा मिनाई सिमोनाइट्स कौबा अमद सिनरमी निंगथौ मचादो समुद्रदा इराकनदुना सिख्रबा मतुंगदसु इमुंग मनुंग अदुगी दमकता सिमोनाइट्सना ललोल इतिकी थबक मखा सथरमी ललोल इतिकी थबक अदो यामना माई पाक्लमी अदुबु इमुंग मनुंग अदुदी मराइबक थीबा थौदोक अमा मायोकनख्रे नोंगमदी निंगथौ मचा अदुगी अमता ngairba machanupa aduna Jerusalem da laingakpa Gretespu hatnaba honaki chairak oina Roman sing aduna hurgi konung aduga loinana makhoigi lan thum sing phajilami makhoigi imung manungi mioi ama phawbagi mawa mapau ta khidre yamna ngakpadi imung manungi sel thum Roman sing aduna phangba ngamkide Gretesna thajabada sel thum sing ado Simonites ta leiramgani aduna ahal oiraba adubu mado haidoroknaba kayarak hanna otnaiki amasung soina henki adubu Simonites na wahai amata phongdorokide aduna mahakna maraibak pharakpagi wafam ase haujiksu angakpa ama oiri hurgi imung manung ado kamdaukhre haiba naha khangbra ahal aduda Ben Hurna hanglami nupa macha aduna soidana siragadaba minai hiroi oihankhre lukhrabi aduga machanupi adugana mafam khangdana mangkhre makhoi kaisum sangda siramlagani jahas ado Antioch ta thunggadabagi horon khonglaklammi mahaki imung manungi maraibak kari oiramgadage haiba Simonites na soidana khanglamgani haibagi asa ama Ben Hur da lakladuna mamit manasingna karamba mafamda Simonites thengnaba ngamgani haina Sanbalata hanglammi hithangpham adudagi irap laptana leiba nungi yum amada Sanbalatna khudombi thilammi Ben Hurna mahakpu thagatki aduga jahas ado thadoktuna chalammi Simonites ki pochai thamphamga samnaduna sariba yum ado tamna mahakna thuna chalammi minai amana Ben Hurbu sanghalami loinana muga kalagi polam sing maru marang sing chinjak amasung leitengi polam kaya paiduna thamliba mafam ado landuna mahakpu lamjinglammi pot thampham sang adugi mathakta saba kalen thagi yum adugi saoroba ka amada mamai thangda makhoi thunglammi ningthina leitenglaba amasung phajaraba phida singna sandokna thamladuna awangba chokri amada amonba phida mapai amana koisiladuna soinairaba masam ngauba nupa ama lei mahaki matungdana masam mubi phajarabi nupi ama lepli mahaki sahi amasung phajaba masak aduna mahaki sikhrabi masal nupi ado Ben Hurgi thamoida ningsinghalli Israel gi mapu ibungona adonda santi pinebiba oisanu Ben Hurna Simonites ta hairaklammi lalonba nupa aduna phibam kairaba mahaki makhul ado tingthoktuna sakhangdaba mioi adubu taramno okhi aihak matam amada hur kangbugi makok oiramba Jerusalem gi ningthau macha Ithambargi masanupani Ben Hurna tapna hairami hurgi imung pumba sikhre khalloraba Simonites khangprek khangna angakpa pokhi adum oinamak mahakna leitana leirami aduga hairami matam chupada aigi yumda Jerusalem gi ningthau macha sing harau tayamna okli adomna mafam asida lakpagi maram chanbiduna haibiu Simonites nahaki maramda jas amadagi ngasi ayuktamak khangli Ben Hurna hauraklammi aihakki apokpana leikhidaba matamda adomga mingmanaba thazaraba minai ama leirami haiba aihak khangle Roman singi makhutta mahakku otnai khiba kaya aduna sakhangdaba singbu Simonites na singnaba pokhalli aduna lakliba mioi aduda kaigum wafam amatta phongdoktringaida mahakna hanglammi adom kanano haibase taknaba aiba khudam changdamga leibra jahasta minai hiroi oina sahi kaya leiruba aduna Juda Ben Hurgi masak taknanaba khudam changdam khudingmak muthatkre aduga haujik mahakpu masak khangbiriba mioi sing adunasu mahakpu phamnaiba Quintus Aries ki masanupani haina khangnare
ꯑꯐꯕ ꯁꯤꯃꯣꯅꯥꯏꯠꯁ ꯕꯦꯟ ꯍꯨꯔꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯒꯤ ꯇꯥꯛꯅꯅꯕ ꯈꯨꯗꯝ ꯆꯥꯡꯗꯝ ꯄꯤꯕ ꯉꯝꯗꯦ, ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯔꯤꯁꯤꯗꯤ ꯇꯥꯕꯤꯌꯨ꯫ ꯕꯦꯟ ꯍꯨꯔꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯑꯀꯨꯞꯄ ꯋꯥꯔꯤ ꯂꯤꯕ ꯑꯗꯣ ꯁꯤꯃꯣꯅꯥꯏꯠꯁ ꯑꯃꯁꯨꯡ ꯏꯁꯇꯔꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯨꯃꯤꯟꯅ ꯇꯥꯔꯝꯃꯤ꯫ ꯂꯣꯏꯅꯅ ꯁꯤꯃꯣꯅꯥꯏꯠꯁꯇ ꯑꯆꯦꯠꯄ ꯊꯥꯖꯕ ꯄꯤꯔꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯅꯍꯥꯛꯀꯤ ꯂꯟ ꯊꯨꯝ ꯅꯠꯇ꯭ꯔꯒ ꯅꯤꯡꯇꯝꯕ ꯂꯧꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄ ꯅꯠꯇꯦ꯫ ꯍꯨꯔꯒꯤ ꯂꯟ ꯊꯨꯝꯒꯤ ꯃꯔꯝꯗ ꯑꯩꯍꯥꯛ ꯊꯣꯏꯗꯣꯛꯅ ꯈꯜꯂꯨꯕ ꯂꯩꯇꯦ꯫ ꯑꯩꯅ ꯑꯗꯣꯝꯗꯒꯤ ꯈꯪꯕ ꯄꯥꯝꯂꯤꯕꯁꯤ ꯑꯩꯒꯤ ꯏꯃꯥ ꯑꯃꯗꯤ ꯏꯆꯟꯅꯨꯄꯤꯒꯤ ꯏ ꯄꯥꯎ ꯑꯗꯨꯈꯛꯇꯅꯤ꯫ ꯃꯀꯣꯛ ꯄꯥꯏꯔꯗꯨꯅ ꯁꯤꯃꯣꯅꯥꯏꯠꯁꯅ ꯋꯥꯅ ꯍꯥꯏꯔꯝꯃꯤ, ꯍꯨꯔꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯐꯪꯅꯕ ꯑꯩꯅ ꯀꯟꯅ ꯍꯣꯠꯅꯈꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯕꯨ ꯐꯥꯗꯨꯅ ꯄꯨꯈꯤꯕ ꯃꯇꯨꯡ ꯃꯈꯣꯏꯒꯤ ꯃꯋꯥ ꯃꯄꯥꯎ ꯑꯃꯠꯇ ꯇꯥꯈꯤꯗ꯭ꯔꯦ꯫ ꯃꯁꯥꯗ ꯐꯥꯎꯔꯤꯕ ꯅꯨꯡꯉꯥꯏꯇꯕ ꯑꯗꯣ ꯂꯥꯛꯁꯤꯟꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯁꯥ ꯅꯤꯛꯂꯗꯨꯅ ꯑꯃꯁꯨꯡ ꯀꯞꯂꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯑꯗꯣꯝꯗ ꯑꯋꯥꯕ ꯄꯤꯕꯒꯤꯗꯃꯛꯇ ꯑꯩꯍꯥꯛꯄꯨ ꯉꯥꯛꯄꯤꯌꯨ꯫ ꯃꯍꯥꯛꯅ ꯁꯣꯟꯊꯥꯡꯅꯅ ꯍꯥꯏꯔꯝꯃꯤ, ꯍꯧꯖꯤꯛꯇꯤ ꯑꯩꯍꯥꯛ ꯍꯤꯡꯂꯨꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇ꯭ꯔꯦ, ꯂꯃꯟ ꯈꯨꯝꯕ ꯅꯠꯇꯅ꯫ ꯕꯦꯟ ꯍꯨꯔꯅ ꯊꯣꯡꯖꯤꯟꯗꯒꯤ ꯍꯦꯛ ꯂꯥꯟꯊꯣꯛꯈꯤꯕꯒ ꯁꯤꯃꯣꯅꯥꯏꯠꯁꯅ ꯃꯍꯥꯛꯀꯤ ꯊꯥꯖꯔꯕ ꯃꯅꯥꯏ ꯃꯥꯂꯤꯛꯄꯨ ꯀꯥꯡꯁꯤ ꯈꯤꯡꯗꯨꯅ ꯀꯧꯁꯤꯜꯂꯝꯃꯤ꯫ ꯃꯤꯀꯨꯞ ꯑꯃꯒꯤ ꯃꯅꯨꯡꯗ ꯃꯁꯥ ꯃꯎ ꯐꯕ, ꯃꯄꯥꯡꯒꯜ ꯀꯟꯕ, ꯏꯆꯝ ꯆꯝꯕ ꯐꯤꯖꯣꯜ ꯁꯦꯠꯄ ꯅꯨꯄꯥ ꯑꯃ ꯐꯛꯂꯥꯡ ꯑꯗꯨꯗ ꯄꯥꯟꯕ ꯑꯔꯣꯟꯕ ꯊꯣꯡ ꯑꯃꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯥꯂꯣꯛ, ꯆꯦꯛꯁꯤꯟꯅ ꯇꯥꯎ, ꯁꯤꯃꯣꯅꯥꯏꯠꯁꯅ ꯍꯥꯏꯔꯝꯃꯤ, ꯏꯖꯔꯦꯜ ꯃꯆꯥ ꯃꯥꯟꯕ, ꯐꯤ ꯑꯉꯧꯕꯅ ꯐꯤꯒꯥ ꯊꯥꯕ, ꯐꯤꯖꯣꯜ ꯁꯦꯠꯄ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯅꯨꯄꯥ ꯑꯃ ꯌꯨꯝ ꯑꯁꯤꯗꯒꯤ ꯍꯧꯖꯤꯛꯇ ꯊꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯠꯂꯨ, ꯑꯗꯨꯒ ꯃꯍꯥꯛ ꯀꯔꯤ ꯇꯧꯔꯤ ꯑꯃꯁꯨꯡ ꯀꯗꯥꯏꯗ ꯆꯠꯂꯤ ꯍꯥꯏꯕꯗꯣ ꯑꯩꯉꯣꯟꯗ ꯇꯝꯒꯗꯕꯅꯤ꯫ ꯅꯍꯥꯛꯅ ꯇꯟꯖꯥ ꯐꯪꯂꯕꯗꯤ ꯃꯍꯥꯛꯀ ꯃꯔꯨꯞ ꯁꯥꯟꯅꯧ, ꯑꯗꯨꯕꯨ ꯅꯍꯥꯛ ꯑꯩꯒꯤꯗꯃꯛꯇ ꯊꯕꯛ ꯇꯧꯔꯤ ꯍꯥꯏꯕꯁꯤꯗꯤ ꯈꯪꯍꯟꯒꯅꯨ꯫ ꯊꯨꯔꯣ꯫ ꯃꯥꯂꯨꯛꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯉꯁꯥꯏ ꯃꯈꯩ ꯕꯦꯟ ꯍꯨꯔꯒꯤ ꯋꯥꯔꯤ ꯇꯨꯃꯤꯟꯅ ꯇꯥꯗꯨꯅ ꯂꯩꯔꯝꯕꯤ ꯈꯪꯅꯤꯡꯕꯒ ꯂꯣꯏꯅꯅ ꯃꯉꯣꯟꯗ ꯌꯦꯡꯂꯤꯕꯤ ꯃꯆꯥꯅꯨꯄꯤ ꯏꯁꯇꯔꯗ ꯌꯦꯡꯈꯠꯂꯛꯂꯝꯃꯤ꯫ ꯑꯩ ꯅꯤꯡꯊꯤꯅ ꯍꯥꯏꯒꯦ ꯏꯆꯥꯅꯨꯄꯤ, ꯁꯤꯃꯣꯅꯥꯏꯠꯁꯅ ꯍꯧꯔꯛꯏ, ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯗꯣ ꯅꯤꯡꯊꯧ ꯍꯦꯔꯣꯗꯇ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯃꯤꯅꯥꯏ ꯑꯣꯏꯕ ꯍꯤꯕ꯭ꯔꯨ ꯀꯥꯡꯕꯨꯅꯤ꯫ ꯃꯈꯣꯏꯅ ꯑꯩꯕꯨ ꯍꯨꯔꯗ ꯌꯣꯜꯂꯝꯃꯤ, ꯑꯗꯨꯒ ꯃꯣꯁꯦꯁꯅ ꯁꯦꯝꯂꯝꯕ ꯅꯤꯌꯣꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯍꯤ 8 ꯂꯩꯔꯒ ꯃꯍꯥꯛꯅ ꯑꯩꯕꯨ ꯃꯤꯅꯥꯏ ꯀꯣꯛꯄꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯃꯥꯒꯤ ꯃꯤꯅꯥꯏ ꯑꯣꯏꯅ ꯂꯣꯏꯅꯕꯒꯤ ꯃꯍꯨꯠꯇ ꯃꯍꯥꯛꯀꯤ ꯂꯂꯣꯜ ꯏꯇꯤꯛꯀꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯁꯤꯟꯅꯕꯤꯗꯨꯅ ꯑꯩꯕꯨ ꯃꯥꯒꯤ ꯀꯩꯔꯨꯡꯍꯟꯕ ꯃꯀꯣꯛ ꯑꯣꯏꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯈꯤ꯫ ꯅꯍꯥꯛꯀꯤ ꯑꯄꯣꯛꯄꯤ ꯅꯃꯥ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯃꯤꯅꯥꯏꯅꯤ, ꯑꯗꯨꯅ ꯑꯗꯨꯝ ꯂꯩꯃꯤꯟꯅꯔꯛꯏ꯫ ꯅꯤꯡꯊꯧ ꯃꯆꯥ ꯍꯨꯔꯅ ꯏꯔꯥꯛꯅꯗꯨꯅ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯂꯂꯣꯜ ꯏꯇꯤꯛꯀꯤ ꯊꯕꯛꯁꯤꯡ ꯃꯈꯥ ꯇꯥꯅ ꯑꯩꯕꯨ ꯇꯧꯅꯅꯕ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨꯅ ꯍꯥꯏꯈꯤ꯫ ꯆꯍꯤ 10 ꯆꯨꯞꯅ ꯑꯩꯅ ꯃꯁꯤꯕꯨ ꯃꯥꯏ ꯄꯥꯛꯅ ꯆꯂꯥꯏꯈꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯂꯩꯉꯥꯛꯄ ꯒ꯭ꯔꯦꯁꯀꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯂꯥꯛꯈ꯭ꯔꯦ꯫ ꯐꯠꯇ꯭ꯔꯕ ꯔꯣꯃꯥꯟꯁꯤꯡ ꯑꯗꯨꯅ ꯅꯨꯄꯥ ꯃꯆꯥ ꯑꯗꯣ ꯃꯤꯅꯥꯏ ꯍꯤꯔꯣꯏ ꯑꯣꯏꯅ ꯖꯍꯥꯖꯇ ꯊꯝꯈ꯭ꯔꯦ, ꯂꯣꯏꯅꯅ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯝꯕ ꯂꯣꯏꯅ ꯈꯣꯡꯒꯨꯟ ꯃꯨꯊꯠꯈ꯭ꯔꯦ꯫ ꯑꯩ ꯌꯥꯎꯅ ꯃꯤꯅꯥꯏ ꯈꯨꯗꯤꯡꯃꯛ ꯀꯩꯁꯨꯝꯁꯪꯗ ꯊꯝꯖꯤꯟꯈꯤ꯫ ꯍꯨꯔꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯂꯩꯕ ꯁꯦꯜ ꯈꯨꯗꯤꯡꯃꯛ ꯄꯤꯊꯣꯛꯂꯦ ꯍꯥꯏꯅ ꯁꯍꯤ ꯇꯧꯅꯅꯕ ꯔꯣꯃꯥꯟꯁꯤꯡ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯌꯥꯊꯪ ꯄꯤꯈꯤ꯫ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯂꯩꯖꯔꯝꯕ ꯄꯨꯝꯕ ꯑꯃꯨꯛ ꯁꯦꯝꯒꯠꯅꯅꯕꯒꯤ ꯋꯥꯈꯜꯗ ꯑꯩꯅ ꯁꯍꯤ ꯑꯗꯣ ꯇꯧꯈꯤꯗꯦ꯫ ꯃꯈꯣꯏꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩ ꯈꯥꯡꯗꯨꯅ ꯑꯩꯍꯥꯛ ꯊꯥ ꯀꯌꯥ ꯀꯩꯁꯨꯝꯁꯪꯗ ꯂꯦꯟꯈꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯑꯗꯨꯗꯤ ꯇꯧꯈꯤꯗꯦ꯫ ꯃꯃꯩꯊꯪꯗ ꯑꯩꯍꯥꯛꯄꯨ ꯊꯥꯗꯣꯔꯛꯈꯤ, ꯑꯗꯨꯕꯨ ꯑꯀꯤꯕ ꯑꯃꯗꯤ ꯑꯋꯥꯕꯅ ꯅꯍꯥꯛꯀꯤ ꯑꯄꯣꯛꯄꯤ ꯅꯃꯥ ꯁꯤꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯃꯃꯩꯊꯪꯗ ꯅꯤꯡꯊꯧꯔꯦꯜꯅ ꯑꯩꯉꯣꯟꯗ ꯃꯥꯂꯦꯝ ꯊꯨꯡꯅ ꯂꯂꯣꯜ ꯏꯇꯤꯛ ꯇꯧꯕ ꯌꯥꯕ ꯂꯥꯏꯁꯦꯟꯁ ꯌꯣꯜꯂꯛꯈꯤ, ꯑꯗꯨꯅ ꯑꯩꯅ ꯍꯨꯔꯒꯤ ꯂꯩꯖꯔꯝꯕ ꯂꯟ ꯊꯨꯝ ꯑꯗꯨꯗꯒꯤ ꯁꯔꯨꯛ ꯀꯌꯥ ꯍꯦꯟꯒꯠꯍꯟꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯀꯔꯤ ꯊꯣꯛꯂꯒꯅꯤ? ꯃꯆꯥꯅꯨꯄꯤ ꯏꯁꯇꯔꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯁꯦꯜ ꯑꯃꯁꯨꯡ ꯂꯟ ꯊꯨꯝ ꯈꯨꯗꯤꯡꯃꯛ ꯍꯧꯖꯤꯛ ꯅꯍꯥ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯍꯟꯗꯣꯛꯈꯤꯒꯗꯔꯥ? ꯑꯩꯈꯣꯏ ꯌꯦꯡꯈꯤꯕ ꯇꯥꯏ, ꯃꯄꯥꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯈꯤ꯫ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄꯒ ꯌꯥꯝꯅ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯅ ꯃꯥꯟꯅꯕꯒꯤ ꯃꯑꯣꯡ ꯂꯩꯔꯕꯁꯨ ꯃꯍꯥꯛ ꯍꯨꯔꯒꯤ ꯃꯆꯥ ꯑꯁꯦꯡꯕꯔꯥ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯂꯃꯟ ꯈꯨꯝꯕꯒꯤ ꯊꯧꯔꯥꯡ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯩꯍꯥꯛꯅ ꯈꯪꯗꯣꯛꯈꯤꯒꯅꯤ꯫ ꯃꯥꯂꯨꯛꯅ ꯋꯥ ꯇꯝꯂꯤꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏ ꯉꯥꯏꯈꯤꯁꯤ꯫
ꯃꯈꯥ ꯇꯥꯕ ꯃꯔꯤꯁꯨꯕ ꯇꯥꯡꯀꯛ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ꯫